Hi mayam sambagi pambi se amarak utpiyo haina ai YouTube family dagi suman thabirakpai ko ngasi ai yenghalake ko masini ko sambagi chara semraga thame yam wangdri sina ko aduna asidi khara wangkhre adubu moi marakta leibani na phajana video namba yadre ko si mana sini sambagi pambi haibasi ko mayam khangbi ba yawbra mayam sini ko sambagi pambi se mafamdo leiba famdo cha de bagi koi video lawbasu ko yam muai adubu si mana panba matamda sumai pale ko asi koi se ko moi gi pan famdu da moi yumda changraga yengrubane video namba ta ko sumaina oire fazana wangmanbagi fazana loba yadre si oire ko sambagi pambi da palingi makta ko si oire mayam akoi anakpada leitabani new lambren manung da changraga lawrubani ko si oire sambagi pambi si mayam like comment share subscribe tawbiramu